India da BJP ge lengak leitre tongning bata tawduna leiriba Narendra Modi na yanana ba hotnabada state asigi MLA minister sing Awaba Oire haina senior advocate Khaidem mani na phongdorakli Kokomi gi miding makhada Imphal West ki lamboi khongnang khongda lanjenari basingbu mayum maikeida hanjil hannabagi thorang December fawbagi manungda pangthokani haina lengak na thajaba pirakhiba du thabak oina onthok pinanaba taksinba oina tha ama chupna chathagadaba relay student protest ngasisu makha chathakre Kokomi gi thongmi amadi lanjenarakiba single oina chatharakiba khongjang asigi ngasi nini chanba numit kamari leinana senior advocate Khaidem mani na haikibada state asida BJP party gi MLA singna masing helabasu mathauna phudokpa ngamdabadagi lamdam asida PR thamjillakibani miyam awaba fibam amada hinghallibani lamdam asi mapangal yaudraba asibana thallaba luchingba leitraba khunai ama oire hauzik leiriba MLA sing asi mamingtagi oiba MLA ngakta ngaire MLA sing asina mi oiramba tarabadi leibaga sigi miyam gi damak khanduna thauna fana irang asigi waroishina ma puraknanaba India gi Prime Minister Narendra Modi ga unaduna Manipur da laktrabadi party dagi toklagani haibangamgamgadabani adubu madu haibangamba MLA minister kaya leitabana ngasidi lamdam asigi miyam khudong chadaba kaya thengnaribani masida natana Manipur da malem gi miyamna yanadraba Armed Forces Special Power Act matam sangna thamjinduna lamdam asigi miyambu yamna hanthaba thak amada thamduna lakli BJP gi MLA amana lakadoriba Englishing aniga kuntaret ki mikhalda BJP na lamdam asida chauna mai paktuna majority oiba ngamgani haiba wafam phongdorakpa simak angakpa fawi mahausadagi kangluk kayana khunda duna nungsi chanana leiramba lamdamasi kuki lamhen tuhen bakharana lamdamasi gi apunbagi saktam thugaina na ba hotnarakpada India lengak na sagatuna leire masi thengna na ba hotnabada aikhoi pumnamakna amata oina changsin minaba mathau tai Hangna saba posak amagum hingliba MLA singi mathauna ngaiduna leigumsi haina phongdokhi Koi lami chatpe ajese Imphal to Kangphu chatpe aroi Imphal to Jiribam chatpe aroi Imphal to Mole chatpe aroi na thingma leibra sarkar no order thokte adu di kaligino adu nga koke lamen to henma mapan legi changakpa ek to terrorism tawba kharana aranba mogna maitai do onsin na khanaba hauraga bharat sarkar na maduda mateng pangchalaga tawriba phibam asina maram oidana buffer zone ba aina yadaba ma thamdalaga sidigi no changganu sarkar gi sipai na thingche rangnan dolai thabi soda thingdo sarkar na order ma thokra aidi thokta bran khalli hana notification ma thokna tawgadabado aduguma amatta litabana khogi khunai se punchok chok tharaba asibagi na pik thalaba khunai ama oireba khogi leader leitre khogi MLA leitre lei mami de oina ni oidreba MLA namse mi oiradabu leiriba magi project mayam china wabada tauna pano thokna Narendra Modi ji nang Manipur ka lakadabni laktrami de khoi nangi party di gitoe aina haibung amdri karino ni natrabani yamna hanthaba thak amada khogi MLA sing khogi minister oiramba sing asi laireba ko